Arambam Umbi Kalpana Pasoi Patrigi oina aise apunba mera baibi secretary oina lejabani ngasi nupi maitai nupi amagi oina khwaidagi hena nungaiba numit ibung upasing ima ipasing na makoigi makada laga ipamda satlaga nungaina aikoi si harau harau nom khaktang sahi amagi manungda nom khaktang aikoiga pullaga punsillaga sak sakko ama saminaraga harau harau na nushina pawmennagadaba numitsi aikoidi Megi tang ahumdagi thokiba thudok yam nuaitaba thudok mayam sina maram oiraga aikhoigi iraktagi ngasidagi satkiba thiba khangdana leiriba mi kunga taret mi kunga taret sina thiba khangdana leire adu kaya ama thawai kaya ama mangre nupi kaya ama nupa kaya ama aikhoigi icha isu mayam ama mangdana aikhoigi mang thana satkhre ngasi hobo halakpasu leite makhoibu ngairi aikhoina matam supugi oina ngairi aduga aikhoi nupi ama oina ngasi phawbada aikhoina hangeba aikhoidi mama ama oibani ai chado kram kan halakani aigi pureba kram kan halakani adu kanagam mata pau kum pibi deng hasi phawbada aduna maram ora ngasi khwaidagi nungaijaba numit asida aikhoi punamakna relief camp ki inmate mayam ngasi leibiriba mayam siga moina su chatpa phangaroi adu akhoidi chatpa phangine ba saida kaimta tawdi haidana adubu aikoi sum khoigi damakta koi loina mak Manipur da leiriba nupi singse loina ma ina ngasi khanbadadi loina share tawngani na khalle sumaina aikoi su makoigi isasi chongthoga aikhoina makoina jingya tamyada ngaaga leibagi wani aikhoina swaida aikhoigisu aikhoigi part amoina khoisu aikhoigi ngamjaba khara haiba tare ko adum matam chupagi adum akhoigi damakta khoina lepi haibase ai aduga ngasi nuairwa numit aikhoigi maitai ma oina maitai nupi amoina nuairwa numit sida aikhoina akhoigi awaba nuaitaba myam tu saruk yabo oina khoi punami sama fam sida ngasai yu pung 9 dagi hauraga chara helaga thamjabani Yeah.